Ima Leibak Damak Hotnarabasu Mahei Mashin Haiba Asidi Thadokpa Yadana Loinaraga Chatkadabani HAINA Department of Social Welfare ki Director UTTAM PHONGDORAKLI Apun ba Irai Pake Mahairoi Simpang Luf Emsen Sinduna Jawaharlal Nehru Manipur Dance Academy Infalge Auditorium Hall da Pangthokiba Mahairoi Lup Asigi Taragani Thoi Shuba Mapokuman Thoram da Wafam Asi Phongdokladuna Mahakna Hai Lamdam Asida Thokliba Irang Asina Madam Oiraga Hauzik Yamna Charangna Fibam Amada Leiribane Masida Mahairoi Khunai Yauna Maike Kudimakta Chawna Chaiting Piribane Irang Asida Mahei Bak Maramdam Amade Masagi Furupu Nushiba Aduna Madam Oiraga Lamdam Asigi Nahakaya Chen Chongle Adubu Mahairoi Singna Tungi Punsi Khalaga Mahei Mashin Tamba Ase Thadokpa Yade Haiba Se Kaidongda Kauroi Amaromda Mahairoi Sing Asigi Mama Mapa Oiba Singna Maja Masu Singbo Kupna Yangsin Biba Changi Mahairoi Sing Asida Mapal Manipura Mahei Tamba Natraga Thabak Tauna Bagi Damak Chatkadabani Lairabade Mafam Aduda Haktengna Chatuna Yangsin Bagi Tangai Fadaba Adu Ngasi Dilakle Mafam Aduda Chatuna Yangsin Bangamdaba Mama Mapa Singna Social Welfare Department Laktuna Mafam Adugi Pibam Matang Datana Biyo Lamdam Asida Chahi Nauriba Angang Singa Mari Lainaba Isu Ama Thokpa Matamda District Singda Hangliba Child Welfare Committee Natraga Child Protection Unit Pau Pibiyo Masina Tongan Pandaba Thodok Sing Tolakadabadake Kanmangam Nakal Amaromda Social Welfare Department registered Todana Low Kain Hanglamba The Addiction Center Sing Tingjina Kongkang Paikalagani The Addiction Center Hangliba Singna Mari Lainaba Singi Ayaban Loduna Registered Toba Kagnatana Mathautaba Dr. Yauna Staff Suna Tamduna Chalaibiu Hainasu Mahana Makatake Angang Thadokpa Matik Jabra, Moiki Pazaba, infrastructure Libra, Mamanga, Angang Seranzan, Siduna Bagi report Libra, Libra, Moiki government begin the whole case, Matuki Tanza, PPU, Adu Kangaba Matung the Tabiwa. Sumpa Tabia, we have not yet, Masi Pongdon, the Kong Paitane, Manipuri Human Rights Commission, so Masi Yam Hudson and Logana, Moina, visit Bada, Karita, and Padagi. Chuamoto case, Sama Paitaka. I sama Human Rights Commission da personal appearance kawi kaulaba matungda sugumba unauthorized oiba registered tawdaba drug treatment center se kaligi damakta thong lon ribano haibna chimba adugumba yatang mayam tawsai madudagi DCDC gi mateng niraga koina khongthang se paithalakpasida Manipur da leiriba akhoi civil society organization jing student organization jing Ima Leibak singna masida mateng pangbiu haibasini Drug Addiction Center, Sarkar ki matungina hena hamba akwai pami hangjasan tawdabu quality leina doctor leiba nurse leiba counselor leiba aduba drug addiction center oihanji haijabat Thauram aduga mari leinana AIMS ki president Oinam Nikarsana hai Kumja English Singani Shumna Taraga Nithoigi Me Kunithoi da Safong Lakiba Mahairoi Lup Asina Mahairoi Khunai Amazon Leibak ki Oiba Matam Matamgi Thabak Thorum Kayada Saruk Yaduna Lakli Amade Makha Tanasu Saruk Yaki Gani Pari Purigi Liklam Kannaba Kathoklaba Ising Haiba Wakalon Asigi Makhada AIMS Chathaduna Lakpa Blood Donation gi Thorum Aduso Makha Tana Chathaki Gani Masigi Mathakta Mahairoi Singna Khunai Asida Lawgadaba Thodang Amade Nupi Oibi Singda Thokpa Pamdaba Thodok Sing Thoktanaba Tongan ba Mafong Kayada Chatuna Awareness Piba Tabakso Mahairoi Lup Asina Sinduna Pangtokani Hainaso Magna Makatake Thauram Aduda Manipur University ki Department of Law ki Head of Department Dr. Yumnam Premananda AIMS ki Advisor Amasung Kokomi Coordinator Somrendra Thokchom Ikal ki Secretary General Wahengbam Luang Leima Amade Puyam Choina Maru Eba Pechunglen Sing Oina Saruk Yakhe Thauram Adugi Saruk Ama Oina Kwagaital Bazar Leiba AIMS ki Head Office da Lup Asigi Fidal Chinkhatpada Saruk Yakiba Sing Blood Donor Sing Amade Paumi Singda Khudol Tambana Thauram Adugi Maru Eba Saktam Hoike Ibagi Thauramasi Leptana Koina Mafam Kudimaka Manipur ki Kachin Kuya Sinbatungna Koina awareness amaga loinana koina blood donation camp chathaba haibagi masigi fireptuma lejare loinana aikoigi ngasigi iramdam khunai asida thokliba thodo wathok amadi wathok landu khudingmaksi masibu warusin porkadaba amadi masibu nainagadaba masigi achouba masibu Leibak iramdam masu kanmanatra kandabda thodang yagadaba si mahiroi aikoigi hawreiba yuchingi thodangni haibo wakhalo lasida aikoina mamang sahi dagi hawna akoina changchalakhiba Tongam Chat Miron Gidamak, Tongam Chat Kunai Gidamak, Mahiro Equigi Todang Haiba, Wakalo, Sigi Makada, Tongan institution, Tongan Ba, Mafongka, Chalakanda, when I'm heroing the low way about Todang sing, and the Mahiroina Kunai Gidamata Kadai, what Todang, Yabi Haiba Masi, Puna, Mahiroing the Kaminaraga,
नैनमिनरगा अखंग हिका तानामिनरकांदा महिरुजिंगना तौबा याबा थबक थरमसिं पाइखतनाबक तोंगान हिरम क्यादा मसिजिमजु हेना पाक्थोक चाउथोकना मही लोइसंग खुदिंगमक्ता चटलकांदा मसिगी कैंपेन असे अखोइना हेना अकनबा कैंपेन अमा उशलगनी